Hello guys, good morning. Ngasi blog sidi akhoi yum Sangkaba haitare yum Sangkaba gi blog amak namjarake aduga blog se loidribo yengbiyo maramdi kaigino da ngasi akhoi gi maitei gi oiba yum Sangkaba da kari changi kamaina tauge aduga yum Sangkaba gi nunggi oiba karino haibado akhoi gi ngasi gi Sangkaba riba laiswon tension tawbiriba akhoi gi mamton akhoi memnong pane adu mangon da hangaga horen hapcharake aduna masi akhoi gi yamna kanagani haina khanjai yengbirba khudingmak nongtra nongmade akhoi loinmak ahal oirakadorini yum ma purakadorini aduna khangjanbada kanaba pot oigani na khalle aduna mayam ngasi gi blog sidi loidribo bu yengbiyo Sangkaba ji kamai tawbuno haibadu ai horen marakta dum hapjarake haidi akhoi yumgi Sangkaba mong ji kamai no do Sangkaba yam chauna tawbudi nate kaino da yum ma leiraga kaino tawba line do kasi leitaba jatra leitaba du phatte haibagi akhoi gi sanga thoga tawbneba akhoi leiriba yumdudi yum nongna leiteba haidi horen adum ucharake aduga babana leringeda sabiramba yumne kamai tawbuno da aduju loisandre ainasu huji pogi oinadi career semno bonabada paisa nungsa tandana kari tawduna tawraga yum nong saba haibado engonda khudongcha hujik ngambagi pangal leite aduna ngamjede haitare aduna baban toromdagi kama tawraga thongnong pamedi natri ado horen keno adum ucharake adum yengbiyo loidri pawa. Thank you guys. Sina sa sangakra yam da nga khara sitore akhoi gi isiena kano thongi sak thongi sina ichanupi atombi ne maroi mapang semi isi nongju ai look sidi mai dare he singchoge che khudna ye yala pork ne second do nusitar me ngasijo kanoga Michael ga ibani kai Michael blur sakhe Michael ma akhoi Sangkaba gi lakpani ba Sangkaba je maming tagi kawa Sangkaba ni ko ma yam chongna tawbna te horen leita bagi sang je ai horen hairake ba kamaina leita ge je akhoi mamton akhoi magi manau nupa ka atomna ngasai singpura me adagi akhoi imagi kan manau nupa atomba gi mathak tuna mu madi mathak ai tai nupa duna kano pura me manam sonbiri ko madi keno ne ba akhoi gi maitai gi laining lai son tawba mi ne ko adu ga mana lupa sama pire adugi mathak mama duna mu akhoi gi keno do akhoi gi mama ini nam lupa songa mong pirame amai toraga mayam khaganaraga sangari ye maming dagi akhoi gi keno tawbogine kano leitabagi nungaitabagi kari jatra adagi line thoka leiban leitradi nungaite habagi phatte habagi sum lai maming oina tawbune ko hore uchar ke matang botol jo porak pagin siran mapai jimara squatting dong zero sing mom 그래요. 블레저 블레저. not from it I'm shooting it yung I'm shooting it green guy 블레저는 제가 이거. young close over me 그루저 그러는데 그당이들이 줘라. I'm shooting it 또 선거 공부하네. video di tholan 비디오를 라. video di tholan ni go 마사디 로이소라. 시다고 저 앞리딩에 수가 그지 파랑도 호tum도 수가 ai ngau na printing ke sana thoi sabi broken sana thoi kage ma si tha ngau ni ke la mayam sina aphau bane ai gi bo lupa lising kun ngamari gi nganu hat pa ngam nupa ne tin nei nupa ne mana dak ai gi ka semilon da kra akai ba pire sigi paidre agi amana somda tombi sa tombi masam su ko eto shumsa to numit ani ni ngai khuso je
ꯑꯃꯣꯝꯅꯦ ꯈꯨꯠꯆꯧ ꯑꯃ ꯇꯧꯋꯦ ꯇꯨ ꯃꯁꯛꯀꯁꯦ ꯍꯣ ꯖꯔꯃꯟ ꯁꯦꯐꯔ ꯃꯤꯛꯁꯅꯦꯕ ꯃꯣꯏꯁꯦ ꯂꯣꯀꯦꯜꯒꯗ ꯍꯥꯏ 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 ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯌꯦꯟ ꯉꯥꯅꯨ ꯑꯝꯇ ꯆꯥꯗꯦꯗ ꯑꯩꯈꯣꯏꯒꯤ ꯕꯣꯞꯁꯤ ꯈꯛꯇꯅꯤ ꯕꯣꯞꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗ ꯇꯥꯡꯈꯨꯜ ꯍꯨꯏꯒ ꯀꯩꯅꯣꯒ ꯃꯩꯇꯩ ꯍꯨꯏ ꯀꯩꯅꯣꯒ ꯔꯣꯠꯋꯦꯂꯔꯒ ꯃꯤꯛꯁ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯈꯔ ꯁꯥꯊꯤꯕ ꯑꯗꯨꯏꯅꯤ ꯁꯤꯗꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯆꯥꯛꯈꯨꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗ ꯁꯤꯗꯁꯨ ꯈꯔ ꯐꯃꯨꯡꯗ ꯂꯩ ꯎꯠꯅꯤꯡꯗꯦ ꯏꯀꯥꯏꯁꯦ ꯑꯗꯣ ꯁꯤ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯕ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯆꯥꯛꯈꯨꯝ ꯂꯩꯕꯁꯤ ꯐꯠꯇꯦ ꯍꯥꯏ ꯃꯩ ꯍꯧꯕꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁꯦ ꯐꯖꯅ ꯂꯩꯇꯕꯒꯤꯅꯦ ꯅꯝꯗꯅ ꯁꯪꯒꯥꯁꯜꯂꯤꯁꯦ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯁꯪꯒꯥꯏꯔꯤꯁꯤꯁꯨ ꯊꯣꯡꯅꯥꯎꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯤ ꯀꯩꯝꯇ ꯂꯣꯏꯁꯟꯗ꯭ꯔꯤ ꯌꯨꯝ ꯂꯣꯏꯁꯟꯕ ꯉꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯁꯣꯝꯗꯁꯨ ꯌꯨꯝ ꯂꯩꯔꯦ ꯃꯥꯏꯀꯦꯜꯅ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯜ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯀꯀꯥ ꯍꯣꯏꯗ ꯍꯪꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯅ ꯁꯤꯗ ꯂꯩꯔꯦ ꯕꯣꯌꯥꯏꯅꯁꯨ ꯀꯩꯅꯣ ꯔꯤꯚꯤꯜ ꯇꯧꯊꯣꯛꯑꯝꯃꯕꯅꯦ ꯑꯩ ꯀꯥꯁꯦ ꯑꯩ ꯐꯃꯨꯡ ꯂꯩꯔꯦ ꯀꯥ ꯂꯩꯔꯦ ꯍꯤꯇꯔꯒꯁꯦ ꯑꯗꯨꯝ ꯊꯥ ꯂꯩꯔꯤꯁꯦ ꯏꯪꯕꯒꯤ ꯀꯩꯅꯣꯗ ꯑꯩꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯏꯪꯉ ꯂꯩꯌꯦꯕ ꯑꯩꯗꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯣꯔꯕꯅꯤꯅꯅꯦ ꯑꯍꯤꯡꯁꯨ ꯀꯔꯤꯁꯨ ꯑꯗꯨꯝ ꯏꯪꯉ ꯂꯩꯔꯦ ꯃꯄꯥꯟꯗ ꯇꯨꯝꯕꯒꯨꯝꯕꯅꯦ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯁꯤꯅ ꯑꯩ ꯏꯁꯇꯨꯗꯤꯑꯣ ꯂꯩꯔꯦ ꯏꯁꯇꯨꯗꯤꯑꯣꯁꯦ ꯀꯣꯟꯅ ꯔꯨꯝ ꯇꯨꯔ ꯇꯧꯖꯔꯛꯀꯦ ꯏꯁꯇꯨꯗꯤꯑꯣꯁꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯉꯁꯤ ꯃꯥꯏꯀꯦꯜꯒꯤ ꯐꯣꯟꯁꯤ ꯄꯨꯔꯛꯄꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯤ ꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯩꯁꯨ 13ꯅꯦꯕ ꯂꯧꯔꯨꯔꯤꯁꯦ ꯑꯩꯅ ꯊꯥ 3-4ꯁꯦ ꯑꯩꯅ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯇꯨꯡꯁꯤꯜꯂꯒ ꯄꯩꯁꯥꯁꯦ ꯁꯤ ꯂꯧꯕ ꯄꯣꯠꯅꯦ ꯑꯗꯣ ꯀꯩꯅꯣꯁꯦ iCloud ꯂꯣꯛ ꯂꯩ ꯑꯩ ꯂꯣꯛ ꯂꯩ ꯂꯧꯕꯅꯦ 10,008 9 ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕꯅꯦ ꯑꯗꯨꯒ ꯕꯥꯏꯄꯥꯁ ꯇꯧꯔ ꯁꯤꯖꯤꯟꯅꯒꯦ ꯌꯥꯕꯨ ꯌꯥꯔꯗꯤꯅꯦ ꯑꯗꯣ ꯀꯦꯃꯦꯔꯥꯗꯪ ꯌꯥꯔꯗꯤ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯦꯝꯐꯝꯁꯦ ꯑꯩꯅ ꯍꯪꯉꯛꯄꯁꯦ ꯊꯥ 2-3 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯣ ꯁꯦꯝꯕ ꯉꯝꯈꯤꯗ꯭ರೆ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯀꯅꯥꯒꯨꯝꯕ ꯁꯦꯝꯕ ꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯩ ꯐꯣꯟ ꯂꯩꯇꯗꯅ ꯃꯤꯒꯤ ꯐꯣꯟꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯐꯣꯟ ꯂꯩꯇꯕ ꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯅ ꯂꯩꯕꯅꯦ ꯀꯩꯒꯨꯝꯕ ꯁꯤ ꯐꯣꯟꯁꯤ ꯌꯥꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯁꯦꯝꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯊꯛꯄ ꯌꯥꯔꯝꯕꯗꯨꯅꯅꯦ ꯌꯥꯁꯤ ꯀꯣꯛꯇ ꯅꯥꯈꯠꯂꯦꯅ ꯑꯣꯖꯥ ꯃꯌꯥꯝꯗꯨꯒꯤ ꯇꯧꯔꯤ ꯃꯌꯥꯝꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯑꯔꯦꯝꯕꯗ ꯏꯔꯨꯖꯕ ꯈꯪꯗꯦ ꯑꯃꯨꯛ ꯁꯨꯔꯕꯣ ꯁꯤꯒꯤ ꯕ꯭ꯂꯨ ꯃꯆꯨꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯣ ꯑꯂꯨ ꯈꯥꯠꯇꯣ ꯌꯥꯝꯅ ꯐꯥꯎꯔꯦ ꯍꯥꯏꯕꯨ ꯃꯥ ꯍꯥꯡꯉꯣ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯀꯥꯟꯗ ꯃꯆꯤꯟ ꯀꯟꯕꯩ ꯋꯥꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒꯗꯤ ꯃꯥ ꯀꯔꯤꯝꯇ ꯉꯝꯖꯗꯦ ꯇꯨ ꯆꯦꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯅꯦ ꯑꯩꯈꯣꯏꯁꯦ 10ꯅꯦ ꯑꯩꯈꯣꯏꯁꯦ ꯃꯌꯨꯝ ꯉꯟꯅ ꯄꯥꯟꯕꯒꯤ ꯃꯆꯥ ꯆꯥꯎꯕꯅꯤꯀꯣ ꯑꯩꯗꯤ ꯑꯉꯥꯡꯅꯦ Sangkabaga Lainthau Kasingi Lainthau View Khong Simna Plaza Doksale Kano si Nangnabu Kaktane Adaga Sina Kano Akoigi Zatra na sida lere Karim Semdri Thong Nung Karim Pandri Imana Sum Nungaiti and Tone Ado Sida my magi Kapam Topakali I carry no disappoint Kangre, which may take with our zippers in a Khangjanbiyu. Do must come with the young totally.
ꯃꯁꯤ ꯁꯪꯒꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯀꯩꯅꯣ ꯈꯪꯅꯤꯡꯗꯅ ꯑꯣꯖꯥꯁꯤꯡꯗ ꯍꯪꯖꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯀꯀꯥꯒꯅꯤ ꯃꯩꯇꯩꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯦ ꯀꯣꯏꯁꯟ 5ꯗꯪ ꯑꯗꯨꯝ ꯁꯝꯂꯞꯅ ꯍꯪꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯪꯕꯤꯅꯤꯡꯕ ꯃꯤ ꯂꯩꯇꯥꯔꯒꯁꯨ ꯑꯩ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯈꯪꯅꯤꯡꯉꯤꯁꯦ ꯁꯪꯒꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯪꯒꯥꯕ ꯍꯥꯏꯔꯒ ꯀꯨꯝꯍꯩꯗꯧꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯐꯤꯕꯝꯗ ꯇꯧꯅꯔꯦ ꯑꯗꯣ ꯁꯪꯒꯥꯕ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝ ꯍꯥꯏꯗꯤ ꯑꯥꯔꯊꯁꯦ ꯋꯥꯍꯟꯊꯣꯛꯁꯦ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯪꯒꯥꯕꯥꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯌꯨꯝꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯅꯨꯡꯁꯤꯗꯩꯗ ꯊꯋꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯦꯡꯁꯤꯜꯂꯦꯔꯒ ꯆꯪꯖꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯪꯒꯥꯕꯥꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯝꯂꯞ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯀꯨꯞꯄ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯪꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯪꯒꯥꯕꯗ ꯃꯔꯨꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯁꯪꯒꯥꯕꯗ ꯃꯔꯨꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯃꯔꯨꯑꯣꯏ ꯇꯧꯕꯇꯕꯨ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯁꯪꯒꯥꯕꯗ ꯑꯩꯈꯣꯏꯅ ꯁꯪꯒꯥꯕ ꯍꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯏꯍꯥꯡ ꯍꯥꯡꯉꯕ ꯄꯣꯂꯥꯡ ꯑꯣꯏꯔꯕ ꯌꯨꯝꯁꯤꯗꯩꯗ ꯏꯍꯥꯡ ꯍꯥꯡꯉꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯣꯠꯂꯝ 9 ꯅꯠꯇ꯭ꯔꯒꯅ 9 ꯅꯠꯇ꯭ꯔꯒꯅ 10 ꯄꯨꯁꯜꯂꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯁꯤꯗꯩꯗ ꯊꯦꯜꯂꯒ ꯊꯝꯃꯤ ꯁꯨꯃꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯏꯁꯤꯡ ꯄꯨꯜꯂ ꯊꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯡꯐꯨ ꯆꯦꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯐꯧꯗꯥꯡ ꯐꯧ ꯑꯆꯣꯟꯕ ꯉꯥꯔꯨꯕ ꯌꯥꯡꯀꯣꯛ ꯁꯨꯝꯆꯤꯠ ꯌꯣꯠꯁꯕꯤ ꯆꯦꯡꯍꯤ ꯆꯐꯨ ꯁꯨꯃꯥꯏꯅ 9ꯅ 8ꯅ 10ꯅ ꯀꯥꯕ ꯌꯥꯏ ꯁꯤꯒꯤꯁꯤꯅ ꯑꯐꯕ ꯄꯨꯡꯐꯝ ꯈꯦꯟꯐꯝ ꯌꯦꯡꯉꯦꯔꯒ ꯌꯨꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯁꯜꯂꯦꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯩꯔꯝꯃꯤꯕ ꯌꯨꯝꯁꯤ ꯑꯩꯈꯣꯏꯅꯦ ꯅꯥꯍꯩ ꯁꯦꯡꯉꯦꯔꯒ ꯊꯣꯉꯥꯔꯦꯜ ꯊꯧꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣই ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯂꯦꯡꯁꯜꯂꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ इहम थौनी इहम हाइबदि कोई हौजिकी मतमददि मयामना जात्रा हाइरगा खंगनरे इहम अबसि कोइगी पुयागे लातमददि इहम कोगी हौजिकी अनौ लोन सेमदना उरोंग खिनबा उरुंग बसु हाइ हाइरिबा थौनी रोलसि पांथुई सुमाइना हाइबि युमजिदा लैरिबा कोइगी लाइफम सिंगसिगी थौनीबगी थौरमसि युम संगाबसि मनु ख्वाइदि मरुइबा थौरम अमनिसि तौदबा यादबनेबा मरुइबदि मयाम लेरमगनि अदुबु अखोइना पोइंट खरदमक याम होय लोकचबनि यामग्रे माइगे होय सांगदनबगी तौजबनि अदुम ममांगदसु हाइजग्रे मथौ तारगदि वीडियो अदुम सेमजरके अदुगा अहुम सुबदा हंजनिंग वहांजिना संगारबा मतुंग नुइन मंगानी युमदगी पोचै पिथोकपा यादे हाबसे मसी करी मरमगी ओइदोरिनो सिमतंग मयामदा वखल लौसिंग ओइननबगा हाबिरम मसीसी अखोइगी मथाई याउद्रिबा युमजे जी लाइंगदौ लेमेन कादना अखोइगी मथाइसी याउरे मथाई याउरबा पोलम मंगा हाइबदि अखोइगी मरुओरिसी मैने सिंगने नुंचिने लैपाने अतियाने थवाई मंगा ओइबो पोलम मंगासे मसी हापतना कादना संगाग्रबनिना मसीगी पोलमजी संगाग्रबनिना मसीगुम्बा पोसी पिथोकपा यादे फोटोकपा यादे हाइबदि मियोइबा अमगी हक्चांग पोलांगोनो मसक ओरिबा थवाई याउ हनग्रबा पोसिबु गी ओरिबा पोलमसिंग गैसे मसीनि पिथोकपा यादे हाइबसि मसी थोइदोकना कैसु माइगी लेते कइनोनेदा कोइगे अपाल अरंग अरु राक सिंगसि पिथोक हेदि ने मंगानी दी मसाइगे अहलमल लाई हक्तक्तगी चन्नबी मखना कोइगी पुल्लगा दम लाई बाउन तोरगा थमी मसे सेंगबदि पिथोकपा यादे हाइबसि लोइने पिथोइ पोनि युमगी करिगुम्बा अवाटपा अमा लैबा कांदा नसाइगी तय छेनजा सि पीरगा नसाइगी दुकानदगी बाजारदगी कोइना अवाटपा पोट लैदोरि अदुबु चन्नबी अमना पुल्लगा थम्बनिना मसी पिथोक हाइदि हाइबसि मागी ओजासिंगी मोट नुंगलोन यामी पिथोकपा याद्रिबगी मरम तंगाई फदना पीबा याद्रिबना करिनो पीबा यारिबना करिनो हाइबगी
ꯑꯊꯨꯞꯄ ꯃꯔꯣꯜ ꯂꯩ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯤꯗꯤ ꯑꯄꯥꯜ ꯑꯔꯨ ꯄꯤꯊꯣꯛꯍꯩꯗꯦꯅ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯁꯪꯒꯥꯕꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯕꯗ ꯊꯥꯈꯤꯕ ꯃꯩ ꯅꯠꯇ꯭ꯔꯒꯅ ꯊꯥꯟꯈꯤꯕ ꯃꯩꯗꯨ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯁꯤꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯩꯅꯣꯅꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ 5ꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯍꯟꯈ꯭ꯔꯕ ꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯆꯪꯈ꯭ꯔꯕꯗ ꯃꯩ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯩꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥꯗ ꯂꯩꯒꯅꯤ ꯐꯨꯡꯒꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯈꯣꯏꯗꯧꯅꯤ ꯀꯪꯂꯥꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯏꯗꯧꯗ ꯑꯣꯏꯔꯤꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯣꯔ ꯍꯣꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯏꯁꯣꯔ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯃꯩ ꯍꯥꯏꯕꯗꯨꯃꯛ ꯂꯩꯔꯦ ꯑꯩ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯁꯤꯒ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯒꯅꯤ ꯏꯁꯣꯔ ꯍꯥꯏꯁꯤ ꯑꯗꯨꯝꯅ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯛꯄꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯊꯋꯥꯏ 5 ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ ꯌꯨꯝꯗꯣ ꯑꯗꯨꯒꯤ ꯃꯩꯕꯤ ꯃꯩꯔꯥꯗꯨ 5ꯅꯤꯗ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯨꯠꯂꯣꯏꯗꯧꯕꯅꯤ ꯃꯌꯦꯛꯀꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯗꯅ ꯊꯋꯥꯏ 5 ꯅꯨꯃꯤꯠ 5ꯅꯤ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯃꯩꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯇꯦꯟꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯗ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯨꯠꯇꯅ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯪꯒꯥꯕꯅꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯌꯨꯝꯗ ꯁꯟ ꯄꯨꯁꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯍꯣꯏ ꯋꯥꯍꯟꯊꯣꯛꯁꯦ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯪꯒꯥꯒꯗꯧꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯁꯟ ꯄꯨꯁꯜꯂꯒ ꯊꯝꯅꯩ ꯁꯟ ꯄꯨꯁꯜꯂꯒ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯅꯔꯝꯃꯤꯕ ꯀꯥꯡꯂꯣꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯁꯟꯁꯤ ꯄꯨꯁꯜꯂꯦꯔꯒ ꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯁꯪꯒꯥꯕ ꯅꯣꯡ ꯉꯥꯜꯂꯛꯄꯁꯤꯗ ꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯤ ꯃꯌꯨꯡ ꯇꯥꯔꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯃꯥꯌꯣꯛꯅꯕ ꯈꯨꯗꯣꯡꯊꯤꯕ ꯌꯨꯝ ꯌꯨꯝꯂꯤꯡ ꯈꯨꯂꯤꯡꯗꯅ ꯍꯤꯡꯕ ꯉꯝꯗꯕ ꯑꯗꯨꯝꯕꯒꯤ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯂꯩꯌꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯝ ꯁꯟꯁꯤ ꯄꯨꯁꯟꯅꯔꯒ ꯑꯗꯨꯒꯤ ꯁꯥꯈꯤꯅꯥ ꯌꯦꯡꯉꯝꯕꯅꯦꯕ ꯌꯦꯡꯉꯝꯕꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯟꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤ나 ꯁꯟ ꯂꯣꯏꯗꯕ ꯃꯐꯝꯁꯨ ꯂꯩꯔꯝꯃꯅꯤꯕ ꯆꯨꯝꯃꯤ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯁꯨ ꯈꯜꯂꯤ ꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯟ ꯂꯨꯅ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯃ ꯂꯩꯔꯛꯇꯕ ꯍꯧꯖꯤꯛꯁꯤ ꯄꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯀꯔꯤꯔꯣꯝꯗ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯅꯔꯛꯇꯅ ꯁꯟꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯡꯈꯠꯅꯔꯦ ꯁꯟꯁꯦ ꯀꯔꯤꯒꯨꯝꯕ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯌꯥꯕ ꯀꯥꯡꯂꯣꯟ ꯈꯔ ꯑꯗꯨꯝ ꯂꯩ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯤ ꯄꯨꯌꯥꯒꯤ ꯂꯥꯇꯝꯗ ꯌꯨꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯊꯦꯛ ꯃꯔꯤ ꯌꯨꯝꯒꯤ ꯆꯤꯊꯦꯛ ꯃꯔꯤꯁꯤꯗꯩꯁꯤꯗ ꯁꯣꯟꯅꯔꯦꯟꯁꯤꯅ ꯌꯨꯝ ꯑꯩꯈꯣꯏ ꯁꯥꯕꯤꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯎꯆꯤꯜ ꯋꯥꯆꯤꯜ ꯑꯀꯛꯄ ꯑꯍꯦꯟꯕ ꯀꯛꯄꯤꯔꯛꯑꯣꯅ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃꯗ ꯉꯁꯥꯏꯒꯤ ꯌꯨꯝꯖꯤ ꯃꯔꯤꯗꯒꯤ ꯊꯥꯏꯅꯒꯤꯗꯗꯤ ꯎ ꯋꯥꯅ ꯁꯥꯔꯝꯕꯅꯤꯅ ꯏꯀꯥꯅ ꯃꯍꯨꯠ ꯁꯤꯜꯂꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯎ ꯋꯥꯅ ꯁꯥꯟꯅꯔꯛꯇ꯭ꯔꯕ ꯆꯦꯛꯅ ꯀꯔꯤꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯛꯄꯅꯤꯅ ꯍꯥꯏꯔꯤꯕ ꯆꯤꯊꯦꯛ ꯃꯔꯤꯁꯤꯗꯒꯤ ꯃꯄꯥꯟ ꯊꯪꯕ ꯗꯒꯤ ꯎꯆꯤꯜ ꯋꯥꯆꯤꯜ ꯀꯛꯂꯛꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯑꯣꯏꯔꯁꯨ ꯅꯨꯡ ꯑꯣꯏꯔꯁꯨ ꯈꯔ ꯎꯀꯨꯝ ꯋꯥꯀꯨꯝ ꯈꯔ ꯈꯦꯠꯂꯛꯏ ꯍꯥꯏꯔꯤꯕ ꯁꯨꯝ ꯃꯔꯤꯒꯤ ꯎꯆꯤꯜ ꯋꯥꯆꯤꯜ ꯑꯀꯛꯄ ꯃꯔꯤꯁꯤ ꯉꯁꯥꯏꯒꯤ ꯁꯣꯟꯅꯔꯦꯟꯁꯤꯗ ꯄꯤ ꯁꯣꯟꯅꯔꯦꯟꯁꯤꯅ ꯂꯥꯏꯅꯤꯡꯊꯧꯗ ꯊꯧꯅꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯇꯣ ꯃꯉꯣꯟꯗ ꯂꯩꯇꯥꯏꯅꯩ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯃꯤꯠ 5ꯅꯤ ꯃꯩ ꯃꯨꯠꯇꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯪꯒꯥꯕꯗ ꯍꯧꯔꯤꯕ ꯃꯩꯐꯝꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯕ ꯎꯆꯤꯜ ꯋꯥꯆꯤꯜꯁꯤꯡꯗꯨ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯑꯗꯨꯗ ꯃꯩꯗꯨ ꯊꯥꯗꯣꯛꯑꯒ ꯉꯁꯥꯏꯒꯤ ꯌꯨꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯍꯥꯎꯊꯤ ꯂꯩꯔꯝꯕ ꯍꯥꯏꯗꯤ ꯌꯨꯝꯂꯥꯏ ꯊꯣꯛ ꯇꯥꯔꯝꯕ ꯎꯔꯥꯏ ꯊꯣꯛ ꯇꯥꯔꯝꯕ ꯎꯀꯣꯛ ꯎꯔꯥꯏ ꯀꯥꯡꯉꯝꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯐꯠꯇꯕ ꯗꯣꯁꯇꯨ ꯀꯣꯛꯆꯩ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯁꯟꯗꯨꯅ ꯄꯨꯟꯗ꯭ꯔꯒꯁꯨ ꯁꯤꯒꯤ ꯀꯥꯡꯂꯣꯟꯁꯤꯅꯁꯨ ꯑꯗꯨꯝ ꯃꯍꯨꯠ ꯑꯗꯨꯝ ꯁꯤꯟꯅꯩ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯗꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯣꯏ ꯍꯥꯏꯗꯤ ꯁꯟ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯒꯤꯗꯨꯅ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯈꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯇꯧꯕꯇꯕꯨ ꯅꯣꯡꯃ ꯈꯨꯗꯣꯡ ꯆꯥꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯌꯨꯝ ꯁꯪꯒꯥꯕ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯇꯩ ꯑꯩꯒꯤ ꯃꯥꯝꯇꯣꯟꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯄꯣꯛꯂꯣꯟ ꯌꯦꯡꯕ ꯏꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯒ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯒꯅꯤ ꯍꯥꯏꯕꯗꯨꯒꯤ
ꯅꯩꯅꯕꯤꯔꯤꯕ ꯑꯩ ꯃꯥꯝꯇꯣꯟꯅꯤ ꯀꯥꯡꯂꯣꯟꯗꯤ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯑꯈꯪꯕ ꯈꯔ ꯈꯛꯇꯪ ꯁꯨꯝ ꯂꯧꯈꯠꯆꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯄꯨꯌꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯏꯆꯦꯜ ꯋꯥꯈꯜꯂꯣꯟ ꯃꯈꯜ ꯃꯈꯜ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯁꯨ ꯀꯥꯡꯂꯣꯟ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯂꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯁꯦꯝꯖꯔꯛꯀꯦ ꯀꯔꯤ ꯀꯔꯤꯅꯣ ꯁꯨꯝ ꯇꯥꯟꯅꯁꯤ ꯍꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯪꯒꯥꯕꯒꯤ ꯕ꯭ꯂꯣꯛꯁꯤ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯛꯀꯦ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯁ ꯐꯖꯔꯦ ꯃꯆꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯜꯗ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯌꯨꯝꯖꯥꯔꯣꯟꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯃꯃꯥꯡꯗꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯁꯂꯥꯔ ꯅꯝꯃꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯅ ꯁꯤꯒꯤ ꯐꯪꯗ꯭ꯔꯦ ꯄꯩꯁꯥꯗꯤ ꯇꯤꯡꯉꯤꯅꯤ ꯋꯥꯁꯨ ꯋꯥꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯗꯤꯖꯦ ꯅꯝꯕꯗꯨꯁꯨ $20 ꯆꯪꯕꯅ ꯂꯨꯄꯥ 13,000-14,000 ꯆꯪꯉꯦ ꯑꯗꯨ $20ꯗꯤ ꯂꯨꯄꯥ 1,500-1,400 ꯑꯗꯩ ꯁꯂꯥꯔ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯍꯨꯏꯅ ꯑꯃꯨꯛ ꯂꯨꯄꯥ 13,300 ꯉꯥꯅꯨꯁꯦ ꯍꯥꯠꯂꯝꯕꯒꯤ ꯑꯗꯨ ꯑꯃꯨꯛ ꯁꯤꯡꯅꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯐꯣꯟꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯑꯩꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭रे ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯕ꯭ꯂꯣꯒꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯁ꯭ꯀꯤꯠꯁꯨ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ MS ꯗꯥꯏꯒꯤ ꯃꯉꯥꯜ ꯁꯅꯥꯁꯔꯣꯝꯗ ꯈꯨꯔꯨꯝꯖꯔꯤ